मालेम को इना हुजी ख्वाइदगी चैलेंजिंग ओइरिबा कोविड-19 लाइना लाइचत असिना थौबाल जिला दसु ngasi nungtin pung manga phawda phangba report ki matung ina me lising ma cham kun matoi positive oire haina confirm tawkhre integrated disease surveillance program thobal district ki nodal officer oire bi Dr. K.S. Trusty na pi ba khwaidigi nokba report ki matung ina laina asina ngasi phawda district asigi oina mioi 13 sen khre anduga hauji active oina leiba masingna sani ni futtare ni district asigi apunba phagalakraba masingna sani pan nakai mapani aduga apunba phagalapgi chang asi sada pamda 100 yaukhre hauji phawda district asigi apunba masing lising sama kunmatoi asigi manungda mioi chupatagi sama mafumapan asina mapanagi halakpa mioi singi aduga lemhoriba mioi samapan kunthani thoi asina mapanda chaludaba local gi mioi ngaktani district asigi oinang si phawda covid-19 test taunabagi mioi apunba lising kunitoi chupna ni fumapan gi sample collection tawba ngamkhre masigi manungda mioi lising kumatoi samapan mafumari gi result lakhre aduga district hospital thobal gi makhada hangliba rapid antigen testing center da hoji phawda mioi lising tramari chamwa control test tawkhre masigi manungda mioi chamwa marfumari positive oiba thengnakhre aduga haukiba numeri ni habadi haukiba september tang 12 dagi september tang 13 phawda mioi yakai taru hengatuna nomoda mioi 13 ki changda positive oiba thengari district asida hoji oiragliba covid-19 ki phimam asida district administration thobana laina laichat asida ki ngakthona wa section tawrang nakotuna kan honadabasu mit khuing ki positive oibagi chang nomo gi hengatpa leptri em asigi matangda jila asigi deputy commissioner n bandana ga unabada district asigi oina covid-19 laina asi control tongnaba kan honadabasu hengatpagi chang asi nomo kangana leptuna hengali aduga hauji ntamda sangchilakpa amasung virus asina hena active oiba season sanglaknabanina koi punamona jamna ka hena section ba mathau tare haiba wafamsu mana phongdorki Eba asinda laiba mipung khutimak cham phamba na react ba amadi tinjang kajang daba nagarik amamam ohenna bagi pandamda hokiba August tang 15 dagi Ministry of Youth Affairs and Sports na hokdokiba aduga mathang thagi October tang 2 phawba sathagadaba Fit India Freedom Run ki saruk ama oina ngasi Thoubal dasu Thoubal hockey na sinduna Fit India Freedom Run pangthokre Hockey India amasung Manipur hockey gi lamjing makhana pangthokiba Fit India Freedom Run adu Deputy Commissioner Thoubal Namarten Bandanana Thoubal DC Office ki gate mamangdagi lamthaki Fit India Freedom Run adu National Highway 102 gi DC Thoubal gi gate mamangdagi hauraga Thoubal Bazar phawba chelalaga Thoubal Mela ground da losinki Run aduda Hockey India ki President Gainendra Ningomba Manipur Hockey ki President ki Basudeva SP Thoubal Dr. S. Ibomsa Social Worker L. Basanta amadi atai official sing amadi Thoubal Hockey Association ki sanaro chamarona COVID-19 ki laidiba SOP ngakna saruk yakhi ngasi ki dan adu losinwek mari leidana Thoubal Mela Ground Community Hall da pangthokpa asamba thorum amada Hockey India ki President Gainendra amasang Manipur Hockey ki President ki Basudeva Thoubal Hockey Association ki sanaro chingda hockey sticks balls amasung uniform su Hockey India amasung Manipur Hockey ki makai ki kudol tamki thoromga mari ledana wangangda Hockey India ki President Gainendra Ningomana Manipur ki Beli district mangada 5 aside ki tournament tawba yaba apikpa sanmu mangada startup thana bagi thorang paikhanaba Manipur ki Chief Minister Thajiba pirekli maduda Thoubal district su yawi haiba wafam phongdoki loinana district asidagi phaba sanara sing jukatuna international ki thakta saruk yaba ngamnaba honaminisi haiba wafam su thamki District level na sa Mukta Bharat Campaign Committee Thoubal amasung District Administration Thoubal ani na sinduna ngasi Thoubal da alcohol abuse and substance abuse haiba hiramda nomagi oiba awareness program ama ngasi Thoubal da leba kiti sanglin da pangthokre thoram aduda Thoubal Jila Parishad ki Adyaksha Asina Begum DC Thoubal N Bandana CMO Thoubal Dr. N Jayant Kumar District Social Welfare Officer Thoubal E Kamisur Saruk Yakhi ngasi ki thoram aduda District Administration Thoubal Sector Laiba Kangalaba Transgender Unipanda COVID-19 Benefit Scheme gi makhada lupa lising sanga su yenthukki